Lamdam asidagi illegal immigrants sing khandokuna masa-masagi maraybakta deport tawkinabagidama Government of India na confirm chetna lepli haina hanagi Chief Minister Nongthaman Biren na phongdorakli social media da thagalakpa post amada mahakna hai Homja English ngani kunhumdoi September 19 da Ministry of Home Affairs na Manipur lengakta tharakiba cherul amada illegal immigrants singi biometric amasong biographic data khomgat anabagi matam kumja English ngani kunmari ke March 13 Sangdokhan Kibane, Gerald Adu Kumja English Ngani Kunhumdogi May Ohumdagi, Horakiba Irang Adugi Matunda issue Taurakibana, Hiramasigi Matanga Government of India na Kadai Fauba Lumna Lobuki Haibidu, Mayek Seng Natakle, Masida Chayet Naba Amatalate, Akak Naba Matamgi Manunda Tabak Seng, Paikan Naba, Kanghalakiba Duna Kamjong District illegal immigrant listing Mangaga, Jamri Yang Kaitaret detect Taukrabane, Masigi Matakta Cabinet Subcommittee na Technopal Chandel Churachandpur Amadi Kamjong District Gisu illegal immigrant listing Aniga Chamri Marifu Masak Khangdokrabane Kumja ing listing ani Kunitogi Jun Kunipal Dasu Churachandpur Police na Angang Kunyauna Manma Macha Marifu Diten Tokibane Adumoinamak Masagi Lanagi Oiba Kudung Chaba Karegi Kanba Miyoi Karana Kongtang Sing Ase Uttagi Haiba Oina Tokan Nabokot Narakliba Ase Laibak Tibane Amata Oina Leminaduna Lamdam Ase Kanana Bokot Nabagi Mahuta Lushilaklapatan from da Aikoi Masal Kimarakta Pangal Sota Handanaba Silakpa Kaya Amasu Yaudabanate Masi Politics Tagisu Hena Chawi Amade Aikoi Gimiyam Identity Amade Lamdamasigi Tunglam Chetki Achauba Question Amani Haide